ꯔꯧ ꯊꯣꯡꯕꯒꯤ ꯃꯆꯪꯗꯣ ꯂꯩꯔꯦ ꯑꯗꯣ ꯇꯣꯃꯦꯇꯣ ꯈꯔ ꯂꯧꯔꯦ ꯑꯥꯂꯨ ꯃꯄꯨꯝ ꯑꯆꯧꯕ ꯑꯃ ꯂꯧꯔꯦ ꯑꯁꯤꯗꯅ ꯕ꯭ꯔꯣꯀꯣꯂꯤ ꯂꯩꯔꯦ ꯑꯗꯨꯒ ꯕ꯭ꯔꯣꯀꯣꯂꯤꯒ ꯇꯧꯔꯒ ꯊꯣꯡꯗꯣꯏꯅꯤꯅ ꯁꯤꯒꯤꯁꯦ ꯀꯣꯂꯤ ꯍꯋꯥꯏꯒꯤ ꯂꯩꯔꯦ ꯀꯣꯂꯤ ꯍꯋꯥꯏ ꯃꯔꯨ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ 3ꯈꯛ ꯂꯧꯔꯦ ꯁꯤꯡ ꯆꯅꯝ ꯑꯁꯨꯕ ꯇꯤꯜꯍꯧ ꯇꯪꯒꯥꯏ ꯑꯃ ꯁꯣꯝꯗꯩꯁꯤꯅ ꯁꯂꯠ ꯁꯦꯝꯗꯣꯏꯅꯤ ꯁꯂꯠꯁꯤꯅ ꯇꯤꯜꯍꯧ ꯇꯪꯒꯥꯏ ꯑꯃ ꯊꯕꯤ ꯃꯆꯦꯠ ꯑꯃ ꯇꯣꯃꯦꯇꯣ ꯑꯃ ꯒꯖꯔ ꯑꯃ ꯃꯣꯔꯣꯛ ꯑꯇꯦꯛꯄ 2ꯈꯛ ꯀꯣ ꯑꯗꯨꯏꯗꯤ ꯃꯌꯥꯝ ꯊꯣꯡꯉꯨꯔꯁꯤ ꯍꯤꯟꯖꯥꯡ ꯁꯣꯝꯗꯅ ꯉꯥ ꯌꯥꯏꯊꯣꯛꯏꯕ ꯑꯗꯨꯅ ꯁꯣꯝꯗꯅ ꯉꯥꯁꯦ ꯇꯥꯎꯊꯣꯛꯇꯣꯛꯑꯒ ꯊꯣꯡꯗꯣꯏꯅꯦꯕ ꯁꯣꯝꯗꯅ ꯉꯥ ꯌꯥꯏꯊꯣꯛꯏꯕ ꯑꯗꯨꯅ ꯁꯣꯝꯗꯅ ꯉꯥꯁꯦ ꯇꯥꯎꯊꯣꯛꯇꯣꯛꯑꯒ ꯊꯣꯡꯗꯣꯏꯅꯦꯕ ꯇꯥꯕ ꯍꯧꯒꯠꯂꯦ ꯁꯤꯒꯅ ꯉꯥ ꯌꯥꯏꯕꯗ ꯁꯨꯃꯥꯏꯅ ꯃꯣꯟꯗꯣꯛꯑꯦ ꯉꯥ ꯃꯀꯣꯛ ꯇꯥꯎꯍꯜꯂꯤ ꯁꯤꯒꯅ ꯃꯌꯥꯝ ꯆꯥꯛ ꯊꯣꯡꯕ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯀꯣ ꯄꯣꯠ ꯆꯩ ꯑꯃꯃꯨꯛ ꯂꯩꯔꯝꯃꯣꯏ ꯅꯠꯇ꯭ꯔꯥ ꯊꯨꯝꯁꯤꯁꯨ ꯋꯥꯠꯂꯝꯃꯦ ꯑꯗꯨꯅ ꯊꯨꯝꯁꯦ ꯑꯃꯨꯛ ꯂꯧꯔꯨꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯆꯥꯛꯈꯨꯝ ꯆꯪꯕ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯃꯤ ꯑꯃꯅ ꯑꯃ ꯃꯇꯦꯡ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯕꯅꯦꯕꯀꯣ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯐꯗꯤꯒꯣꯝꯁꯦ ꯂꯨꯄꯥ 5ꯅꯤ ꯁꯤꯃꯨꯛ ꯃꯜꯂꯅꯤ ꯉꯥ ꯊꯣꯡꯕꯗ ꯊꯥꯛꯇꯣꯏꯅꯦꯕꯀꯣ ꯉꯥ ꯇꯥꯎꯅ ꯂꯣꯏꯔꯦ ꯈꯪ ꯁꯥꯔꯕꯅꯤꯅ ꯄꯥꯁꯄꯨꯔꯟꯁꯦ ꯈꯔ ꯊꯥꯗꯔꯦ ꯁꯥꯗ꯭ꯔꯤꯕ ꯀꯩꯅꯣ ꯁꯥꯔꯦꯀꯣ ꯑꯗꯨꯒ ꯇꯤꯜꯍꯧꯁꯤꯃꯨꯛ ꯊꯥꯗꯔꯒꯦ ꯁꯤꯡ ꯆꯅꯝꯁꯤꯃꯨꯛ ꯊꯥꯗꯔꯒꯦ ꯁꯤꯡ ꯆꯅꯝꯁꯦ ꯌꯥꯝꯅ ꯍꯥꯞꯇꯦ ꯌꯥꯝꯅ ꯍꯥꯞꯄꯁꯨ ꯍꯥꯎꯇꯕꯅꯦꯕꯀꯣ ꯑꯗꯨꯒ ꯇꯣꯃꯦꯇꯣꯁꯦ ꯑꯃꯨꯛ ꯍꯥꯞꯄꯅꯤ ꯇꯣꯃꯦꯇꯣꯁꯦ ꯉꯧꯔꯒ टोमेटोसे पकाए घौगौदोनी अदुगा आलुसे अमुक हापनी सिगी फुलकोबी हापचल्लनी मरोई मपांग ngौबा लोइसल्ले अदुगा खांसे मैम इग्नोर तौबियो लेकिन थोंगाबासो हिंजांसे लेइबनेबको हिंजांसे सिगा थोंबना हाउजाइएबा अदुगना इना सिगा ओइना थोंबनी अदुगा सिगाना फदिगोम तिंगदना लोइरे चामना खोना हौजिक सोइरनी मरोई मपांगसे मुल्लाबनिना हापगे फदिगोम सोइना लोइजारे अदुगा हिंजांसे खरा सौगलबनिना इ नसाई गादो थाक्चल्लगे मयाम गासे थाक्चल्ला मतुंगदा थुम अमुक थाक्चल्लनी गासे हुजिक थाक्चल्लबनिना महाक गा मखुम कुपसल्लगे अदुगा मई तपहल्लगा सौगल्लगे अदुगा नसाई कइनो थबीगा टोमेटो का गाजर का से सलाद सेमदोनी दो आई होजिक सेमजरागे दुगा नसाई nga याइबदो लोइरे सिगना सलाद तो सेमबा लोइरेको दुगा फदिगोम खितंगा हापके हापरोय दुगा
ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯑꯗꯣ ꯑꯩꯁꯦ ꯃꯣꯔꯣꯛꯀ ꯌꯥꯝꯅ ꯍꯥꯞꯇ꯭ꯔꯦꯕꯀꯣ ꯁꯤꯒ ꯊꯨꯝꯁꯨ ꯌꯥꯝꯅ ꯍꯥꯞꯄꯔꯣꯏ ꯑꯗꯨꯒ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯊꯥꯎꯁꯨ ꯍꯥꯞꯄꯔꯣꯏꯀꯣ ꯑꯗꯨꯝ ꯆꯝꯅ ꯈꯇꯪꯈꯛ ꯁꯦꯝꯕꯅꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯐ꯭ꯔꯤꯖꯇ ꯉꯥꯏꯍꯥꯛ ꯊꯝꯈ꯭ꯔꯒꯦ ꯏꯟꯖꯥꯡꯁꯦ ꯐꯖꯅ ꯁꯧꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯑꯂꯨꯁꯦ ꯈꯔ ꯅꯣꯈꯥꯏꯔꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯂꯨꯁꯦ ꯅꯣꯈꯥꯏꯔꯒ ꯌꯥꯝꯅ ꯍꯥꯎꯋꯦꯕ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯅꯤ ꯍꯥꯟꯅꯒꯤ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕꯗꯤ ꯑꯂꯨꯁꯦ ꯈꯥꯡꯗꯒꯤ ꯂꯧꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯊꯨꯒꯥꯏꯕꯁꯦ ꯃꯔꯦꯛ ꯃꯍꯥꯎ ꯂꯩꯅ ꯉꯥ ꯊꯣꯡꯕꯗꯣ ꯍꯥꯎꯋꯦꯅꯀꯣ ꯑꯗꯨꯗꯣ ꯑꯁꯦꯡꯕꯒꯤꯁꯨ ꯑꯆꯨꯝꯕꯅꯤ ꯑꯗꯨꯗꯣ ꯃꯌꯥꯝ ꯏꯒꯅꯣꯔ ꯇꯧꯕꯤꯅꯨ ꯁꯨꯃꯥꯏꯅ ꯑꯂꯨꯁꯦ ꯈꯔ ꯀꯩꯅꯣ ꯖꯥꯝꯗꯕꯤꯗ ꯖꯥꯝꯅꯁꯨ ꯊꯨꯒꯥꯏꯔꯁꯨ ꯍꯥꯎꯇꯕꯅꯤ ꯉꯥ ꯊꯣꯡꯕꯗꯀꯣ ꯑꯗꯨꯒ ꯑꯩ ꯃꯇꯨꯝ 3-4ꯈꯛ ꯂꯧꯊꯣꯛꯑꯒ ꯊꯨꯒꯥꯏꯔꯦ ꯑꯗꯨꯒ ꯊꯨꯒꯥꯏꯔꯒ ꯁꯤꯒ ꯍꯥꯞꯄꯅꯦꯕꯀꯣ ꯑꯗꯣ ꯍꯥꯎꯁꯨ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯌꯥꯝꯁꯨ ꯑꯝꯇ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯥꯡꯗ ꯊꯨꯒꯥꯏꯕꯗꯣ ꯇꯧꯕꯤꯒꯅꯨ ꯑꯂꯨꯗꯣ ꯊꯨꯒꯥꯏꯈꯤꯕ ꯑꯂꯨꯗꯣ ꯍꯥꯞꯆꯜꯂꯦꯕꯀꯣ ꯑꯗꯣ ꯁꯤꯅ ꯈꯤꯇꯪ ꯃꯐꯣꯟꯗꯣ ꯇꯥꯗꯣꯏꯔꯤ ꯌꯥꯝ ꯊꯨꯒꯥꯏꯔꯁꯨ ꯍꯥꯎꯇꯕꯅꯤ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯈꯔ ꯆꯟꯅꯔꯦꯕꯀꯣ ꯍꯥꯏꯗꯤ ꯆꯤꯜꯂꯦꯕ ꯈꯥꯡꯁꯤꯗ ꯑꯗꯨꯒ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯑꯩꯅ ꯍꯌꯦꯡꯒꯤꯁꯨ ꯑꯗꯨꯝ ꯇꯦꯡꯒꯣꯠ ꯍꯦꯟꯅ ꯊꯣꯡꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯤ 3ꯗꯪ ꯑꯣꯏꯔꯁꯨ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯊꯥꯛꯆꯤꯜꯂꯅꯤ ꯐꯗꯤꯒꯣꯝ ꯊꯥꯛꯆꯤꯟꯖꯔꯒꯦ ꯌꯦꯟꯁꯥꯡꯁꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯩꯔꯦ ꯆꯥꯛꯁꯦ ꯑꯩꯅ ꯀꯨꯀꯔꯗ ꯊꯣꯡꯗ꯭ꯔꯦꯕꯀꯣ ꯆꯐꯨꯗ ꯑꯣꯏꯅ ꯊꯣꯡꯉꯦ ꯀꯩꯒꯤꯅꯣꯗꯤ ꯉꯁꯥꯏꯒꯤ ꯆꯥꯛ ꯆꯖꯤꯛꯁꯨ ꯂꯩꯕꯅꯤꯅ ꯁꯤꯒ ꯑꯗꯨꯝ ꯃꯊꯛꯇ ꯑꯣꯏꯅ ꯍꯥꯞꯆꯜꯂꯦꯕꯀꯣ ꯃꯌꯥꯝ ꯉꯥ ꯊꯣꯡꯕꯁꯤ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯖꯤꯔꯥ ꯑꯁꯨꯕꯁꯦ ꯊꯥꯡꯗꯔꯝꯗꯥꯏꯗ ꯈꯤꯇꯪꯈꯛ ꯌꯥꯝꯅ ꯅꯠꯇꯦꯀꯣ ꯈꯤꯇꯪꯈꯛ ꯊꯥꯛꯄꯁꯤ ꯍꯥꯎꯕꯅꯤ ꯍꯥꯏꯕ ꯅꯨꯡꯁꯤꯕꯅꯤ ꯑꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤꯅ ꯑꯩꯗꯤ ꯊꯥꯛꯑꯦ ꯑꯗꯣ ꯍꯤꯟꯖꯥꯡꯁꯦ ꯍꯧꯖꯤꯛ ꯃꯨꯜꯂꯕꯅꯤꯅ ꯑꯩ ꯃꯨꯊꯠꯆꯔꯦ ꯆꯥꯛ ꯆꯥꯕꯩ ꯚꯤꯗꯤꯑꯣꯗꯤ ꯍꯥꯞꯄꯔꯣꯏ